ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯄꯟꯊꯨꯡꯒꯤ ꯋꯥꯡꯃꯗ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯩꯔꯥꯕ ꯂꯤꯂꯤꯒꯤ ꯅꯝꯕꯔ ꯕꯦꯝ ꯍꯥꯏꯅ ꯁꯦꯚ ꯇꯧꯔꯤꯕꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯂꯤ꯫ ꯂꯤꯂꯤꯒꯤ ꯃꯃꯥꯟꯅꯕꯤ ꯕꯦꯕꯤꯗ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯤ꯫ ꯍꯜꯂꯣ, ꯒꯨꯗ ꯃꯣꯔꯅꯤꯡ꯫ ꯃꯣꯔꯅꯤꯡ ꯇꯥꯃꯣ꯫ ꯂꯤꯂꯤ ꯂꯩꯕ꯭ꯔꯣ? ꯑꯝꯇ ꯄꯥꯏꯍꯜꯂꯛꯇꯅ꯫ ꯇꯥꯃꯣ ꯑꯩꯗꯤ ꯍꯣꯁꯇꯦꯜꯗ ꯂꯩꯇꯦ, ꯌꯨꯝꯗ ꯀꯨꯝꯃꯛꯏ꯫ ꯉꯔꯥꯡ ꯂꯤꯂꯤ ꯅꯕꯥꯅꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯁꯨ ꯑꯗꯨꯝ ꯊꯣꯔꯛꯏ꯫ ꯑꯣ, ꯑꯗꯨꯗꯤ ꯆꯅꯨꯒꯤ ꯅꯝꯕꯔꯗꯣ ꯋꯥꯆꯞꯇ ꯑꯝꯇ ꯊꯥꯔꯛꯑꯣ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯃꯩꯔꯥꯕ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃꯗ ꯀꯣꯜꯃꯨꯛ ꯇꯧꯁꯤꯜꯂꯤ꯫ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯋꯥꯁꯔꯨꯝ ꯆꯪꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯍꯥꯛꯇꯣ꯫ ꯔꯤꯀꯤꯅ, ꯀꯩꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯅꯇꯨ ꯀꯥꯏꯅꯔꯕ? ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯀꯥꯟꯁꯤꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯂꯛꯀꯅꯨꯀꯣ꯫ ꯑꯗꯨꯗꯤ ꯁꯠ ꯍꯥꯏꯔꯣ, ꯀꯗꯣꯝꯗ ꯑꯅꯧꯕ ꯁ꯭ꯄꯣꯠ ꯂꯩꯔꯒꯦ? ꯕꯦꯝꯗꯣ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯤ꯫ ꯅꯣꯏ ꯁꯥꯏꯔꯣ? ꯃꯩ ꯌꯥꯎꯗꯕꯩ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ, ꯉꯔꯥꯡꯗꯩ ꯃꯩ ꯃꯨꯠꯂꯤꯗꯨꯗꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯨꯠꯇꯤ, ꯑꯗꯣ ꯅꯍꯥꯟꯈꯩꯗꯤ ꯃꯩ ꯌꯥꯎꯗ꯭ꯔꯁꯨ ꯕꯦꯇ꯭ꯔꯤ ꯂꯩꯇ꯭ꯔꯦꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯅꯦ, ꯅꯠꯇ꯭ꯔꯒ ꯀꯣꯜ ꯇꯧꯔꯒ ꯈꯪꯍꯜꯂꯛꯄꯅꯦ꯫ ꯑꯗꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯅꯥꯏ ꯑꯩ ꯃꯌꯨꯝꯗ ꯆꯠꯂꯒ ꯍꯪꯉꯨꯆꯣ ꯍꯥꯏꯕ꯭ꯔꯣ? ꯅꯠꯇꯦ, ꯍꯣꯔꯦꯟ ꯑꯩ ꯊꯕꯛ ꯍꯜꯂꯛꯄꯗ ꯅꯪ ꯂꯩꯔꯝꯃꯣ, ꯀꯣꯂꯦꯖ ꯑꯝꯇ ꯆꯠꯂꯨꯁꯤ꯫ ꯐꯅꯤ ꯁꯥꯍꯦꯕ꯫ ꯊꯪꯅꯕꯗ ꯇꯨꯝꯂꯤꯕ ꯇꯣꯝꯊꯤꯜꯅ, ꯇꯥꯃꯣ ꯀꯩꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯇꯨꯝꯕ ꯑꯝꯇ ꯌꯥꯗ꯭ꯔꯦ? ꯅꯥꯎ, ꯅꯪ ꯀꯣꯂꯦꯖ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯍꯣꯔꯦꯟ ꯑꯇꯩꯃꯗꯣ ꯊꯦꯡꯅꯔꯗꯤ ꯑꯩꯅ ꯀꯣꯂꯦꯖꯇ ꯂꯩꯔꯝꯃꯣ ꯍꯥꯏꯌꯨ, ꯑꯩ ꯂꯧꯕ ꯂꯥꯛꯀꯦ꯫ ꯅꯇꯩꯃ ꯀꯥꯏꯅ ꯂꯧꯅꯥ ꯂꯩꯅꯔꯕꯩ ꯃꯑꯣꯡꯗ꯫ ꯑꯩ ꯉꯁꯤ ꯀꯣꯂꯦꯖ ꯆꯠꯂꯣꯏꯀꯣ꯫ ꯀꯩꯒꯤ? ꯑꯦꯛꯖꯥꯝ ꯅꯛꯏ, ꯌꯨꯝꯗ ꯄꯥꯗꯧ ꯂꯩ꯫ ꯃꯩꯈꯨꯒꯤ ꯑꯃꯨꯕ ꯀꯥꯂꯤꯅ ꯃꯆꯨ ꯁꯪꯈ꯭ꯔꯕ ꯃꯊꯛꯇ ꯀꯨꯞꯂꯤꯕ ꯗꯤꯟ ꯑꯗꯨ ꯀꯥꯂꯤꯅ ꯃꯛꯁꯤꯟꯈ꯭ꯔꯦ꯫ ꯌꯦꯡꯕꯗ ꯌꯨꯝꯗꯣ ꯌꯥꯝꯅ ꯃꯜꯂꯤ꯫ ꯂꯩꯕꯥꯛꯅ ꯁꯥꯕ ꯂꯩꯔꯪ ꯑꯗꯨꯗ ꯃꯩ ꯆꯨꯈꯠꯇꯨꯅ ꯂꯤꯂꯤ ꯆꯥꯛ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯏꯟꯁꯥꯡ ꯃꯟꯗꯨꯅ ꯐꯝꯂꯤꯕ ꯖꯨꯟꯔꯩꯅ ꯍꯥꯏꯔꯛꯂꯤ, ꯂꯤ, ꯍꯟꯗꯛ ꯂꯥꯁ ꯁꯦꯃꯤꯁꯇꯔ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ꯫ ꯑꯗꯨꯗꯤ ꯃꯈꯥꯗꯤ ꯀꯔꯤ ꯇꯝꯊꯛꯈꯤꯗꯣꯏꯕ? ꯇꯝꯃꯔꯣꯏꯗ, ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯒꯦ꯫ ꯑꯦ, ꯀꯔꯤꯒꯤ ꯇꯣꯛꯀꯗꯧꯕ? ꯂꯥꯏꯔꯉꯝ ꯆꯥꯛꯈꯨꯝꯗ ꯄꯣꯠ ꯑꯃ ꯂꯧꯒꯦꯅ ꯆꯪꯂꯛꯄꯅꯤ ꯍꯥꯏꯅꯔꯤꯕ ꯋꯥꯗꯣ ꯇꯥꯔꯗꯨꯅ ꯃꯥꯁꯨ ꯍꯥꯏꯖꯤꯜꯂꯛꯂꯦ, ꯀꯔꯤꯒꯤ ꯇꯣꯛꯀꯗꯧꯔꯤꯕꯅꯣ? ꯏꯆꯥꯕꯨ ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥꯒꯤꯗꯃꯛ꯫ ꯃꯊꯪ ꯍꯞꯇꯥꯗ ꯍꯜꯂꯗꯕꯅꯤ꯫ ꯃꯊꯪ ꯍꯞꯇꯥꯗ ꯍꯜꯂꯗꯧꯕꯅꯤ? ꯅꯪꯒꯤ ꯑꯦꯛꯖꯥꯝꯁꯨ ꯅꯛꯈ꯭ꯔꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯍꯟꯗꯛꯇꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯅꯨ, ꯏꯄꯥꯒ ꯒꯦꯝ ꯚꯤꯂꯦꯖꯇ ꯄꯨꯟꯅ ꯂꯩꯔꯁꯤ꯫ ꯑꯁꯣꯝꯗ ꯑꯣꯐꯤꯁ ꯑꯋꯥꯔ ꯂꯣꯏꯔꯗꯨꯅ ꯃꯩꯔꯥꯕ ꯄꯨꯟꯅ ꯔꯤꯀꯤꯒ ꯀꯣꯂꯦꯖꯇ ꯂꯥꯛꯂꯤ꯫ ꯗꯤ.ꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁ, ꯗꯤ.ꯑꯦꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒꯦꯠ ꯃꯊꯛꯇ ꯊꯦꯠꯇꯨꯅ ꯊꯝꯂꯤꯕ ꯅꯦꯝ ꯄ꯭ꯂꯦꯠꯇꯨꯅꯤ꯫ ꯔꯤꯀꯤꯅ, ꯚꯥꯏ, ꯗꯤ.ꯑꯦꯝꯁꯤꯕꯨ ꯃꯅꯤꯄꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯅꯠꯇ꯭ꯔꯣ? ꯍꯥꯟꯅ ꯑꯣꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯗꯤ.ꯑꯦꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯜꯂꯕꯅꯤ꯫ ꯒꯦꯠ ꯃꯄꯥꯟꯗꯨꯗ ꯉꯥꯏꯍꯥꯛ ꯃꯕꯥꯅꯤ ꯂꯦꯞꯂꯤ꯫ ꯔꯤꯀꯤꯅ ꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯂꯤ, ꯁꯨꯃꯥꯏ ꯂꯦꯞꯄꯤꯉꯩꯗ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯁꯤꯇꯥꯗꯣ ꯊꯣꯔꯛꯑꯗꯤ ꯐꯅꯤꯗ꯫ ꯀꯅꯥꯅꯣ ꯁꯤꯇꯥ ꯍꯥꯏꯗꯤ? ꯑꯁ, ꯋꯥꯔꯤꯒꯤ ꯋꯥꯅꯤꯗ ꯚꯥꯏ꯫ ꯊꯣꯔꯛꯇ꯭ꯔꯦꯅꯦ, ꯄꯨꯡꯈꯥꯏꯗꯤ ꯐꯥꯖꯤꯜꯂꯛꯏ꯫ ꯍꯣꯁꯇꯦꯜ ꯑꯣꯏꯅ ꯌꯦꯡꯉꯨꯔꯁꯤꯔ ꯚꯥꯏ? ꯇꯨꯡꯔꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ, ꯏꯇꯥꯎ ꯃꯩꯔꯥꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦꯗ, ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯅ, ꯀꯩꯗꯧꯉꯩ ꯊꯣꯔꯛꯏꯅꯣ? ꯁꯪꯒ꯭ꯔꯥꯝꯅ, ꯉꯔꯥꯡ ꯊꯥꯔꯛꯄꯅꯦ꯫ ꯑꯗꯣ ꯅꯣꯏꯕꯨ ꯀꯣꯂꯦꯖ ꯃꯃꯥꯡꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯃꯩꯔꯥꯕ ꯋꯥꯗꯨ ꯔꯤꯀꯤꯅ ꯍꯥꯏꯖꯤꯜꯂꯛꯇ꯭ꯔꯤꯉꯩ ꯃꯩꯔꯥꯕꯅ ꯐꯠ ꯊꯠꯂꯗꯨꯅ, ꯑꯩꯈꯣꯏ ꯅꯥꯎꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯂꯥꯛꯑꯝꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯀꯣꯐꯤꯔ ꯆꯥ ꯍꯥꯎꯕꯔ ꯑꯝꯇ ꯊꯛꯃꯤꯟꯅꯔꯨꯁꯤ, ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯑꯅꯛꯄ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯐꯝꯃꯤꯟꯅꯔꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ꯫ ꯁꯪꯒ꯭ꯔꯥꯝꯅ, ꯀꯣꯐꯤꯗꯪ ꯊꯛꯑꯁꯦ ꯍꯥꯏꯔꯣ? ꯆꯥꯅꯕꯗꯤ ꯀꯩ ꯀꯧꯁꯤꯒꯦ? ꯌꯥꯔꯤꯗꯩꯗ, ꯃꯊꯪ ꯄꯨꯟꯕꯗ ꯆꯥꯛ ꯑꯣꯏꯅ ꯇꯧꯕꯅ ꯐꯩꯗ꯫ ꯔꯤꯀꯤ ꯃꯩꯔꯥꯕꯗꯤ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯁꯦꯡꯕꯅꯤ, ꯃꯤꯅ ꯄꯤꯖꯒꯦ ꯍꯥꯏꯔꯃꯛꯇꯗ ꯑꯩ ꯆꯥꯍꯟꯅꯤꯡꯗꯕꯩ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ꯫ ꯀꯥꯏꯗ ꯄꯨꯏꯅꯣ ꯏꯇꯥꯎꯕꯣ? ꯁꯤꯡꯖꯃꯩꯗ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯏꯅ ꯄꯨꯔꯤ꯫ ꯑꯦ, ꯌꯥꯝ ꯐꯩꯅ꯫ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯁꯤꯡꯖꯃꯩ ꯇꯥꯟꯅ ꯆꯠꯄꯗꯨꯗꯤ ꯋꯥꯗ꯭ꯔꯣ? ꯗ꯭ꯔꯥꯏꯚꯔ ꯊꯝꯕ꯭ꯔꯣ? ꯋꯥꯗꯦꯗ, ꯑꯗꯨꯝ ꯍꯩꯅꯔꯄꯣꯠꯅꯤ꯫ ꯑꯗꯣ ꯏꯇꯥꯎꯗꯤ ꯂꯣꯏꯁꯤꯜꯂꯕꯣ? ꯀꯩꯗꯧꯕ ꯊꯣꯔꯛꯏꯅꯣ? ꯍꯟꯗꯛ ꯂꯥꯁ ꯏꯌꯔꯅꯤ, ꯏꯇꯩꯃꯒ ꯇꯥꯃꯣꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯊꯤꯜꯂꯛꯄꯅꯤ꯫ ꯏꯃꯥꯒ ꯏꯆꯟꯒ ꯈꯛ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ꯫ ꯑꯣ, ꯇꯥꯃꯣꯗꯤ ꯑꯗꯨꯝ ꯗꯦꯜꯂꯤꯗ ꯄꯣꯁꯇꯤꯡ ꯇꯥꯔꯤꯕꯣ? ꯇꯥꯔꯤ꯫ ꯅꯨꯡꯉꯥꯏꯖꯩꯗꯀꯣ, ꯃꯤꯗꯤ ꯃꯌꯥꯝꯕ ꯂꯩꯖꯕ ꯀꯥꯏꯁꯦ꯫ ꯌꯥꯔꯦꯗ, ꯈꯥꯏꯔꯅꯨ꯫
ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯅꯔꯝꯂꯒ ꯃꯈꯣꯏ ꯊꯣꯛꯃꯤꯟꯅꯔꯛꯂꯦ꯫ ꯔꯤꯀꯤꯅ "ꯀꯅꯥ ꯅꯨꯄꯥꯁꯤꯅ?" "ꯗꯦꯜꯂꯤꯗ ꯂꯩꯕꯗ ꯈꯪꯅꯔꯛꯄꯅꯤ꯫ LLB ꯇꯝꯕꯅꯤ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯅꯤ꯫ ꯃꯃꯥꯁꯨ ꯗꯣꯛꯇꯔꯅꯤ꯫ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯂꯤꯡꯈꯠꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯍꯣꯏꯅꯦ, ꯁ꯭ꯃꯥꯔꯠ ꯌꯥꯝ ꯑꯣꯏꯌꯦꯕ ꯃꯁꯛꯇꯨ ꯌꯦꯡꯕꯗ꯫ ꯂꯥꯎ, ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯒꯦ꯫ ꯍꯣꯁꯇꯦꯜꯗꯤ? ꯆꯪꯉꯔꯣꯏꯁꯤ ꯊꯦꯡꯉꯤ꯫ ꯅꯨꯄꯤꯒꯤ ꯍꯣꯁꯇꯦꯜꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯇꯣꯝꯊꯤꯟ ꯔꯨꯝꯗꯨꯗ ꯃꯊꯟꯇ ꯐꯝꯗꯨꯅ ꯃꯥꯡꯗꯅ ꯅꯣꯠꯕꯨꯛ ꯑꯃ ꯈꯤꯜꯂꯒ ꯃꯈꯨꯠꯇꯅ ꯄꯦꯟ ꯄꯥꯏꯗꯨꯅ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯄꯦꯟ ꯑꯗꯨꯅ ꯇꯦꯕꯜꯗ ꯊꯤꯟꯗꯨꯅ ꯍꯥꯏꯔꯤ꯫ "ꯑꯩꯅ ꯅꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯅꯪ ꯍꯥꯏꯔꯛꯑꯣꯗꯤ ꯍꯥꯏꯔꯛꯄ꯭ꯔꯣ? ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ꯫ ꯇꯥꯃꯣ ꯂꯥꯛꯑꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ." "ꯁꯥꯟꯅꯧꯅ." "ꯁꯥꯟꯅꯧ꯫ ꯑꯩ ꯂꯥꯛꯑꯁꯨ ꯁꯥꯟꯅꯧ, ꯀꯩꯁꯨ ꯀꯥꯏꯗꯦ." ꯃꯩꯔꯥꯕꯅ ꯊꯣꯡꯖꯜꯗꯒꯤ ꯌꯥꯝ ꯇꯟꯅ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯑꯃꯗ ꯍꯥꯏꯔꯛꯄꯅꯤ꯫ "ꯇꯥꯃꯣ ꯂꯥꯛꯑꯕ?" ꯃꯩꯔꯥꯕ ꯈꯨꯝꯗꯦ꯫ "ꯏꯃꯥꯗ ꯀꯣꯐꯤ ꯁꯦꯝꯃꯣꯅ ꯍꯥꯏꯔꯨꯒꯦ." "ꯌꯥꯔꯦ, ꯑꯩ ꯊꯥꯡꯉ ꯂꯥꯛꯑꯃꯅꯤ꯫ ꯅꯪ ꯋꯥꯔꯤ ꯁꯥꯗꯧꯗꯣ ꯑꯗꯨꯝ ꯁꯥꯔꯣ." ꯂꯥꯏꯔꯤꯛ ꯄꯥꯎ, ꯉꯥꯎꯁꯟꯅꯒꯅꯨ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯗꯕ ꯃꯌꯥꯝꯕꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯃ ꯉꯥꯡꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯕꯅꯤ ꯇꯣꯝꯊꯤꯜꯗꯣ꯫ ꯃꯩꯔꯥꯕ ꯇꯥꯏꯗꯣ ꯀꯣꯝꯍꯜꯂꯒ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯇꯨ ꯐꯥꯎꯕ ꯂꯧꯊꯣꯛꯇ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯩꯊꯩ꯫ ꯈꯟꯕ ꯌꯥꯕ ꯋꯥꯈꯜ ꯃꯌꯥꯝ ꯈꯜꯂꯤ꯫ ꯂꯤꯂꯤꯒ ꯂꯣꯏꯅꯔꯛꯄꯁꯤ ꯆꯍꯤ ꯐꯥꯔꯛꯀꯗꯧꯔꯦ꯫ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯎꯗ꯭ꯔꯤ꯫ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯔꯒꯁꯨ ꯃꯦꯁꯦꯖꯇ ꯅꯠꯇ꯭ꯔꯒ ꯀꯣꯜ ꯇꯧꯔꯒ ꯈꯪꯍꯜꯂꯛꯄꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯣꯟ ꯌꯥꯈꯤꯗꯕ ꯊꯣꯛꯑꯕꯁꯨ ꯂꯤꯂꯤꯅ ꯃꯥꯒꯤ ꯅꯝꯕꯔ ꯆꯤꯟꯐꯥ ꯄꯨꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯟꯗꯛ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯂꯤꯁꯤ? ꯀꯣꯟꯅ ꯊꯪꯗ ꯋꯥꯈꯜ ꯑꯃ ꯂꯥꯡꯇꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯃꯈꯥꯗ ꯀꯨꯝꯂꯛꯂꯤ꯫ "ꯏꯃꯥ." "ꯍꯥꯎꯅꯦ ꯑꯆꯧꯕ, ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ? ꯏꯃꯥ ꯀꯩ ꯁꯦꯝꯃꯣ ꯍꯥꯏꯅꯣ?" "ꯏꯃꯥꯗ ꯋꯥ ꯑꯝꯇ ꯍꯪꯒꯦ, ꯁꯦꯡꯅꯗꯤ ꯈꯨꯝꯕꯤꯌꯨꯀꯣ." "ꯍꯪꯉꯨꯅꯦ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ?" "ꯉꯔꯥꯡ ꯕꯦꯝꯗ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ?" "ꯏꯃꯥꯗꯤ ꯀꯩꯁꯨ ꯑꯍꯦꯟꯕ ꯍꯥꯏꯈꯤꯗꯦꯅ꯫ ꯆꯤꯡꯃꯤ ꯅꯨꯄꯤꯅ ꯏꯃꯥ ꯑꯣꯏꯕꯗꯤ ꯄꯥꯝꯗꯦ ꯍꯥꯏꯕ ꯈꯪꯅꯤ꯫ ꯅꯄꯥꯒꯤ ꯍꯥꯛꯇꯛꯇ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯃꯤ ꯑꯃꯅ ꯐꯠꯇ꯭ꯔꯒ ꯀꯥꯡꯂꯨꯞ ꯄꯨꯂꯞ ꯆꯦꯟꯊꯍꯟꯕꯗꯨꯗꯤ ꯆꯨꯝꯗꯦꯅ ꯈꯜꯂꯤ꯫ ꯆꯤꯡꯃꯤ ꯇꯝꯃꯤ ꯀꯣꯏꯅꯕ ꯌꯥꯗꯦꯅ ꯀꯔꯝꯕ ꯂꯣꯗ ꯌꯥꯎꯔꯒꯦꯅꯦ? ꯃꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯆꯤꯟꯖꯥꯛ ꯆꯞ ꯃꯥꯟꯅꯩ꯫ ꯁꯤꯗ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯈꯛꯇꯅꯤ꯫ ꯆꯤꯡꯗꯁꯨ ꯑꯐꯕ ꯃꯤ ꯌꯥꯝ ꯂꯩ, ꯇꯝꯗꯁꯨ ꯐꯠꯇꯕ ꯃꯤ ꯌꯥꯝ ꯂꯩ ꯁꯤꯗꯤ." "ꯑꯆꯧꯕ, ꯏꯃꯥꯒꯤ ꯆꯤꯟꯊꯛꯇꯅꯦ ꯈꯨꯝꯒꯅꯨꯀꯣ꯫ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯆꯠꯅꯕꯤ ꯙꯔꯃ, ꯂꯤꯆꯠ ꯁꯥꯖꯠ ꯌꯥꯝ ꯈꯦꯠꯅꯩꯅꯦꯍꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯧ ꯑꯍꯟꯅꯤ ꯃꯥꯅ ꯑꯣꯏꯗꯧꯔꯤꯕꯁꯦ." "ꯈꯦꯠꯅꯔꯒ ꯀꯩꯗꯧꯔꯒꯦ? ꯈꯦꯠꯅꯕꯗꯨꯗꯤ ꯇꯥꯛꯄꯤꯔꯒ ꯍꯩꯒꯗꯧꯅꯤ꯫ ꯍꯩꯔꯒ ꯄꯣꯛꯂꯛꯄ ꯀꯅꯥꯁꯨ ꯌꯥꯎꯗꯦꯗ꯫ ꯑꯩꯗꯤ ꯕꯦꯝ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ꯫ ꯃꯥꯅꯁꯨ ꯑꯔꯣꯏꯕꯅꯤ, ꯑꯍꯧꯕꯁꯨ ꯃꯥꯅꯤ." ꯋꯥꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯀꯥꯈꯠꯈ꯭ꯔꯦ ꯃꯩꯔꯥꯕꯗꯣ꯫ ꯏꯕꯦꯊꯣꯏ ꯃꯪꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯇꯁꯦꯡꯅ ꯃꯆꯥꯅꯨꯄꯥ ꯑꯍꯟꯁꯤ ꯃꯕꯨꯛ ꯇꯞꯄꯤ꯫ ꯋꯥꯅꯤ ꯊꯣꯛꯅ ꯉꯥꯡꯒꯟꯗꯦ, ꯍꯥꯏꯈꯤꯕ ꯋꯥ ꯍꯣꯡꯒꯟꯗꯦ ꯍꯥꯏꯕ ꯈꯪꯂꯤ꯫ ꯂꯤꯂꯤ ꯐꯃꯨꯡꯗ ꯎꯡꯗꯨꯅ ꯐꯝꯂꯤ꯫ "ꯑꯍꯣ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯀꯣ?" "ꯑꯩ ꯋꯥꯔꯤ ꯀꯅꯥꯗ ꯇꯥꯏꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯋꯥꯔꯤ ꯂꯤꯐꯝ ꯂꯩꯇ꯭ꯔꯦ, ꯋꯥꯀꯠꯐꯝ ꯂꯩꯇ꯭ꯔꯦ꯫ ꯑꯩꯒꯤꯗꯤ ꯅꯪꯅ ꯄꯨꯝꯅꯃꯛ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯐꯝꯁꯨ ꯅꯪ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯆꯧꯕ ꯄꯜ ꯑꯃ ꯈꯥꯖꯤꯟꯈꯤꯕꯒꯨꯝ ꯅꯪꯉꯣꯟꯗ ꯍꯟꯅꯒꯨꯝꯗ ꯏꯅꯤꯡꯇꯝꯅ ꯉꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯦ." Back to 2018. ꯆꯅꯨꯅ "ꯉꯥꯏꯈꯣ, ꯒꯥꯔꯤ ꯑꯝꯇ ꯈꯥꯝꯃꯨ." "ꯀꯩꯒꯤ? ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ." "ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯩ, ꯐꯣꯇꯣ ꯑꯃꯅꯤ ꯀꯥꯞꯈꯤꯁꯦ, ꯍꯣꯔꯦꯟ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯍꯥꯞꯅꯕ." ꯂꯦꯝꯕ ꯆꯅꯨꯕꯨ ꯐꯣꯇꯣ ꯀꯥꯞꯂꯤ꯫ ꯆꯅꯨꯗꯤ ꯑꯔꯩꯕꯤ ꯃꯈꯩ ꯄꯣꯁ ꯇꯧꯔꯤ꯫ "ꯌꯥꯔꯦ, ꯌꯣꯡ ꯃꯥꯜꯂꯤꯁꯦ, ꯌꯦꯡꯖꯔꯣ." ꯆꯅꯨ ꯃꯁꯥꯒꯤ ꯐꯣꯇꯣꯗ ꯌꯦꯡꯖꯗꯨꯅ "ꯁꯤꯗꯤ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯩ, ꯑꯩꯁꯨ ꯐꯖꯩꯅꯦ, ꯀꯥꯟꯅꯗꯦ, ꯁꯤꯗꯤ ꯒ꯭ꯔꯨꯞꯇ ꯊꯥꯖꯤꯟꯒꯦ." ꯃꯈꯣꯏꯒꯤ 3 Idiots ꯍꯥꯏꯕ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯨꯗ ꯆꯪꯗꯨꯅ ꯊꯥꯖꯤꯜꯂꯤ꯫ ꯒ꯭ꯔꯨꯞꯇ ꯐꯣꯇꯣ ꯈꯔ ꯌꯥꯎꯔꯝꯃꯤ꯫ ꯆꯅꯨꯅ "ꯕꯤꯕꯤꯒ ꯑꯉꯥꯡꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ, ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯅꯦ." ꯑꯁꯣꯝꯅ ꯑꯃꯨꯛ ꯂꯦꯝꯕꯒ ꯆꯅꯨꯒ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯂꯦ꯫ ꯂꯦꯝꯕꯅ "ꯃꯩꯔꯥꯕꯗꯤ ꯅꯪꯉꯣꯟꯗ ꯀꯣꯜ ꯑꯝꯇ ꯇꯧꯔꯛꯇ꯭ꯔꯕꯣ?" "ꯇꯧꯔꯛꯏ." "ꯀꯩ ꯍꯥꯏꯔꯛꯀꯦ?" "ꯂꯤꯂꯤꯒꯤ ꯃꯃꯥ ꯂꯩꯈꯤꯗꯕꯒꯤ ꯋꯥꯔꯤꯗꯣ ꯃꯥꯗꯤ ꯑꯝꯇ ꯈꯪꯂꯝꯗ꯭ꯔꯤ, ꯑꯩꯅ ꯐꯖꯅ ꯂꯤꯈ꯭ꯔꯕꯅꯤ." "ꯑꯣ, ꯑꯗꯣ ꯃꯈꯥꯗꯤ?" ꯆꯅꯨꯗꯣ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯒ ꯂꯤꯂꯤꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯂꯤꯂꯤꯅꯁꯨ ꯀꯣꯜ ꯇꯧꯒꯦ ꯈꯜꯂꯨꯗ꯭ꯔꯦ꯫ ꯅꯣꯡꯃ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫
Lily dukandagi pot khara pairaga halakpani. Garidu hek ubaga angakpa kharadi phawki. Adum khangle khamliba garidu mairambagini haibado. Mangolda larngam mairamba madi Ricky-do phamdana leirammi. Larngamna Li Impaldagi nabungsingni haiba laide chawlo longde. Lily hoi hairamlaga haifet inglamaduna chakhum changkre. Junreina Kaino dukan chapabu dukuibra. Ngahak phamlakpaine moi salangpa kyam kuire. Khangdeda aindi langpada dum leirami. Ado babanga wari sanabase natro nangi hairodo. Thongnawda yenglaga hairakpani. Yare. Kaino ne? Sorry duna. Aidi mamanabase masak phajai haige tawni. Ricky kawbane. Chalon gese hando. Loirabani ngasaina. Jajong puthoro ai thiba phangdre. Boxda chapot yawani. Aduga jaga puraga chalo. Piru chalo. Ngamaroi. Lo, nang chapayu. Chapot paige. Lily ta singbadi mirambu uningdrabani. Adubo junrai thokrabaduda upai leite. Dreda hapa chakapto puthorakto na thorakli. Ngasidang unabani khangnabani anido miramba ka larngamga. Miramba ki karamba samhityai pubano. Larngamya chingnaba mata leitana yamna maruoiba wari masambagum tawri. Adubo moi hekjang salumbaga wari dilepkre. Larngamna liriba wari khudingmak miramba gyantari haibagi mawangda mamit kupni haiba kawma makai nomdana warido munatari. Miramba Ricky chetlagen hawgalakde. Ngasaidagi thongnawda Ricky bo yengliba junreina. Li moi chakhidawre law thimbirosi. Dalle larngam chakhumram don salaktuna. Li junrei tabong sang chetlagen hai de. Junrei Lilimbo makut konsalaga thorakli. Miramba wam tangangda Lily ding duna nokpet tawrakli. Lily to minadumak leiri. Itan washroom kadom lege. Yani somda. Junraina Ricky bo washroom namda pusankre. Miramba na kayam tahairamdana thongolamda dumang thokre. Lily so wakal nungaitana chinchat tawduna inarakli. Aisida lay. Makhong karan jinsinduna makut ani konsenaraga gari da ngathaduna Lily da nok miyengduna Miramba na hairakpani. Lily gari haigadabano khangdre. Huran bagi makokta napipak lehambado mangona thoklare. Miramba na Bem. Ay nga pang phongnadraso leiba hainarabo nangba. Lily Miramba da yengduna wakumlag kitawbani. Adobo kathoklamba chindo amuk khumjinkre. Wakalda mo khalle. Ay di haung nupida imawoy pati pamdine. Lily tung handuna chatkedawi Miramba na makoto taphai. Ngay ko Bem. Gari thong hangdugduna plastic ama piri. Lily longde Miramba na mitfam hongdana yengdana le. Adobo namdana Miramba na makoto paihalli. Bem. Nangbo ay thajaba ngamkitabrane. Adushu kamde Lily do. Miramba Lily gilingchomda paidona. Bem. Nanggi siguma sakamsi engonda mo hana ulano. Kasi na aroy halo ko. Mga galerano ay laysiri. Ay napanabaloy na singgani. Hay na lilingi magogda nan tabirakli. Anido nok na thorakli. Ricky na. Hoy, aduda ko yung mugda na batawrangge. Christmas na muglaangge. Oo, lao. Lily plastic ado paendo na adumang mangda na lipli. Miramba na chat lagi hangdo na babay torambado phangba odi ui adubu machi lengdema. Thasi numitki bumamamlaba atia. Hidak manam na haramba hospital ki room dudagi memcha phone da wari sana na mangi Kevin da chengnakni. Sana nang mo kamay ngangna doino ne. Natay maga na chengadang thamlam naga hekta chatlammi do ba. Thabak suba mi yam lido de. Moi di mitom ni nei sana. Napi ngangtani. Yomdo da lehawrido nang laena imadi harawraga aino hospital check ki patan jayeng naga hekta chelamino bu kaino ne he exam em naksali adoini dangi tamona de loiba ku je haidai ne noina jina nauna yumda sugamna nei ning desena kamain tawbana adoina te baima exam leraga thorake aduga thama leibirage thama na te ne he practice to sida tawro delhi da muk taw ghairanu ko Talida, Manipur da wadi. Memchara machage waduda, Sauraka tawna. Sana!
Nurse nupi amana May I come in, doctor? Yes, come in. Sana, thame ko, pesan lai. Numidang truck tuklakpaga, Lily magi rom da jangduna, ngasay mayramba na pirambado, karino haido na yengli. Pek hanglaga yung lakpadadi, phone oiramli. Magi phone suyada banati. Adobo paining dabagi, switch off daw na thamli bani. Anawa phone ado, nakana thamla do na, magi phone dagi, dial dawri. Bem. Lily kumde, mayramba na mukso. Chak charamba. Chare. Phone siya yung lawala o. Ay, sa phone layi. Nangi phone sa lenjer sano. Ato na inapiba ni. Hayang na draw. Na yung palalak ni nahaiba da. Mani. Ay nga kari laybirak din o. Kangdi. Kay laro o ba? Kangda dito o da. Ato di phone tamagi. Patara si. Ngay ko be. Hay. Nang buyam tum nga ba? Tum ninjri. Ado. Nangay nga da saw nga susaw. Chay nang nasa chayo. Phone do di switch off thamkin. Ayam wayamba. Nang nga pang na daba si. Lili kumdi. May ramba na mukso. Tamray na haise. Nang mga do waraw rira. Waraw di da. Pare. Hayang nga nila o. Nang mapadya daw wariliragi. Kaywa. Yam lay da. Nang nakang daba. Kanaga daw wari mayam lay di. Oo. Ibe thoy na. Achauba. Imana chak thiraga thamamabani ko. Charaga chatkho ko. Yani ma, ai thingi. Hairam laga thokre. Mairaba na mayamda chak ning thi nungai na charak trisi hapja phazilakle. Ibe thoi mapuri baki manak de changlakle. Moi baba. Gidaure. Achauba sei ngasi cho chak chadana chatkre. Aina di office nang nabane na nganta thongaga magi saruk thiraga thamabani. Adubu chadre. Numit ni homni sore. Mana yumda chak ning thi nungai na charak trisi. Adu ai ka do haibado de. Nahanay da napi machada khara hairabado da waraw rijala. Mama, nang supat man da. Ay nasi thokani hai sei nahana khanglabani. Nachanu pa se karamba mido nang khangliba natro. Atomba sidi magya pambadi pi da sode. Atopa man ma sin khadi adum nok pangami. Adobo nachanu pa ahan simadi mana kudo mithilak labado madu natrabadi lauda hab sei nang khangliba do natro. Samay sumtaw da na manangam haladro. Nupi machado ngasi ay nga mupusali hairo. Ako'y gadog sa ino. Nisa chaba ngausana ba ngang sunati. Adogi matakda masamatik charabani. Afafata karino haibado loy na kanglabani. Ay na hayo hairabadi ne. Mana pani haibado ay gilis apambani.